Every humans have a secret character of evil. Waraba mikup kayada wakhalna sina fathaba ngamlaktraba mikupta nupidana piba ngami santi. Nungsi mabu may salang thamoy meri chelaba kana khangde khanduna lona thumna thamlamba nangi nungsi lehaw oikre warakta satpitayal. Nganba mapanududa thorakpani adubu loya hoidagi loyaga thokminarakpa lechilbu hek urure. Nganba karigino khangda yamna kanna sawninglae adubu mi yauri khanduna fathajai. Lechil nganbagi manak yosilakpaga dada changasira. Nganba mangaktamaktabna hai. Nganbana mamang thaduna changkre makhoisu nganbagi matung ilaktuna mananglomda changlakle. Chakhum aduda fazana chanabasing ado thiba loiramle. Khallude imung anise yanarakani haiba adubu ngasidi mangda taduna leiri makhoige yana pramanna. Ningthina chaba loiraga imung aduda ngahak family mayamdo matang chari khallingai lechil sohdorakle wafam ado hana. Loya nangbu kai khallige? Mayam mamang aduda hangjilakpadudadi masado kari haina haiba khangdre ifun fungatle masado. Loya tapna Kona sana si Dema ay hujug hai basingam lidori wakhala mukta muna khalakige. Lechil ikairi ni khanna hoi puza tapna haire che sumang da thari balai singse loina kakthatla sira. Rinana asi phajadro chathuk sasin tawphamsu nungai daba natedana. Somda Purnima loyumbaga khatnari. Purnimana Nang wangang lakano. Ay nitawgi kan ba tabagta? Nang wangang lakano. Loyumbana Purnima Parasu patrasu se nachani ni nacha. Nacha phawbu nuksibang ngamdaba nangna mataw karamna aybu nuksiramgadaba no. Nang so ingonda atum na hairaba. Adudi nang ginamaido ina phakpathabani ne. Loyumba Purnima gi moong matawadu khangbana tumina leijare. Nang na tawningbada tawroko ay karimta hairaroi. Numidang wairam yosilakle nganba thabaksu chatte kadai da lekhibano su khangde yumda leiramde. Lechil phone tawsili adubu sangpai hek pairakte magi do sauri bahaidura lana lauri bahaidura. Adubu yumda hanchindabadi yade. Nganba Thanilga wari sanari. Thanilna phone tawrido kok paiba kedawgi nangbo? Ay paiba talimata magi khonjal taraga mabu yekpe helakadaba mali. Adubu bai nang munadi khaluda lechil na kedongaida adumna taramgadaba leite. Bai nang na uriba lechil duga aina uriba lechil siga yam khetnayi. Ahide magi thamuisi yawna urabani. Thenjile bai chatnaba tawrodana. Nganba mayumda halakpadadi numit pungta tare. Lechil da chakhumda leikhe nganba famung aduda nobel ama paduna leire. Lechil su chang thongba loirabra. Mathakta magi kada karakle. Nganbana novel ama paraga leiribada ubada isaw langlap tawduna changsilae. Phone tawrasu paidaba yumda su leibidaba ngasai makai kadaida chatpiruge? Nganba tadrabra natraga tasinnadrabra karimta khumlakte. Lechil changsilaktuna famung machi aduda famthare. Is nangbu novel ga paba hebraba? Lechil mamitto khara khusillaga khaji warauna. Aina haiba khumlaroi haira. Nganba hujiktada yengkhalae aduga lairikto nakanda thamkraga lechilbo yamna munna amukta yengkhidriba mityengda yenglaklaga. Omchaklaba thamoida liklani yedunaso inganba ngamgadra. Lechil wahai aduda yamna munna yenglae. Dada kaino kanana kari hairapunano marau leiba wa mayam ama nganglibase. Nganba hugalaklaga fammi. Mara leiba misak amatana ay ira lei haiduna kidonangda so hairoye. Lechil handakti mapi ira chala. Tamoy sinna dadabo asengba nungsiba huraklaba. Dadagi nungsiba saktamna tamoy ase pulaklaba matamda. Dadana ibu miraiba manba matawang mamok hablaklibase kaygino. Nganba lurab yenglaga. Aduk luba wahai ama irai laina machiladudagi thoklae.
Pamela mana uhi panjangay khangdana mangkibagom nagsiba phangdana adumuk loikhragadaba aikhoini ki punsini mapoksida aikhoini ki nagsibase mara yautraba pambigom tahurani macha dada thangnaba nagsiba aduna asengba nagsibane haibadi lahangani lapna thamna jetkraba kaina michakna nanglaba phumduna thamba arotba nagsibasu asengba nagsibagi khudam mamani nagsiba khudingmak thungnagani haibadi lahangani kaina kibasu panthungni adubu aikhoini di panthung yaurasidi nganba makha tare thungnabana panthungni haidoribra kaina kiba madi panthung nati haigadra panthung yaurasu thamoi masa khangnadaba adudi panthung yauba chingdena dada nang maro leba wa yamna ngangi aibo amuka phangadore lechil hogatuna thokre matam madi hauke tapna tapna nungsinabadi lairadana henadum lechil mahakna kapchaba nganba mahakna miraiba asum hinjilae chatkre thani palmo tanusriga loyagasu adumakaune wari sane adubu loya mahaknadi kaya thawaide lechil lengbu otpada waraklaba matamne magi fonda call ama lae hello sakina bhema yamna pakhatna taha taha kaurakpa matawaduda kedaurabano khanna lechil so tari sakhi makha tare bhema napabu hatpa mi ado masa khangli adugi sumathakta pawose nangonda kamaina tamgani kai pawno bhema nangi apokpi ima hinglamli wahi aduna khangpre khanghalle yamna thasada kaino lekhidraba mi amabu mathau karam bhema aina thakibasingdo yengbiro aduga gyan tarani somgi ipa hatpasu somgi imana oigedauba male lechil fondo fakle ure mamagi saktam maithong tangkhai amadi yengbaki raba takpham amadi tare adubu mamagi maithong pokpadagi uzagi fanglaktraba mahakne photo oirabasu hojik ahingba saktam madu ubada phone gi screen aduda tapna nali yamna tapna ima tasengna nang tanja aduda thongdo khangang hangdolaktuna nganba changlae lechil mapido fatfatai thoklaga dada nganba khumde karino khangda masado sauningbaduna pochayado laktana langkhaire lechil ngahake pakhatpa thakatpa aduna masado chonge dada kanaga kidonarage kizai ai kizai maikhumgi marumda lotpa sakpham ai kizai lechil noklaga nachase khangba tare nangna dumaina tawrade icha khanagi cha karamba mapagi macha lechil lurab yenglaklaga karamba mapagi macha haiba oh nangna ibu warori basidi aigi puknungna thagoliba angang ase nangi nate khanbagi oire aise tadabu thamoi singna aigi ni khanna nuksirabani nangi nuksibana angaubi haibadu oirabani tadagi wahi adudi koithokna aibu oktabi lamchat naidabini haibani mani nandi oktabini angang adugi mapa kanano hayu angang adugi mapa isumna nate dada nachin adudagi adumak haiba ngamba dadagi icha natana kanagi oidorige hey ai khangi aina nang hakchang sokhide haiba lagnambe angangdo loyagi natra nang loyaga arunbi chachat panatro lechul sangsillaga nganbagi mamaida khupak aduna thasile karamba wahino nang sisinaribado karamba wahino nganba lechul gi piklaba nuksiraba maithong aduda thazilae matam amada fattabane yumnabaso nungsibagi mechakna ngauraklaba aphabana mahusilaklabine khupak adugi chaina maithong aduda tade mahaki thotlaba thamoi aduda takhre yamna sengna mami ado lechil ira thangni yenglae oktabi neidi oktabi nanga igale minarabaso kanaba amata letrabi yam thuna fathai doktuna mapi te thoktuna kumtharakle rina mamongna kaplaga kumtharakpa aduda karino khanna changsilaktuna ai kaidaurage mau lechil mamabu ubada hiki kapthorakle ima nasusi dadana magi machanate atopa ine hairiba
Rina mamaugi maithong aduda yenglakpada khupakna thakibagi ngangsangangna mami taraga leiribadu ure. Ima leiri, ma kumtharake sanuba, ima tauge. Hainaringai nganbasu kumtharae. Rina machabu khamlaga. Thoiba, nangaiko. Nganba thanglamba khongthang ado chaplepkhe. Rina saurab. Ima wasigi mamaida karigino. Adu kanba nakhut aduna thariba. Maramdo masada hango. Thoiba, ima hoisune mitangde. Luina ne uba phangi. Nang handak marak honglatliba mayam adusune luina uba phangi ko. Nganba yamnu sitaba mawang ama tawramlaga gamgam thoke. Rina mamawda leisilaklaga. Mau, nangbu kari tawruge ne? Imana loyaga matam khra luina haibada mana khangkre. Adugi angangse loyagi ni hairiba. Hendi henjilaksanu ima tawge ko. Leichil so tumina leikre. Ngahak leiraba matung sakhina hairakhiba wafam ado na kongsingja yaina amuk hana tarakle. Nangi nama hingli haiba wahi ado hena chaina hapibadi nangi napadi namana hatpani haiba wafam adudani. Ngihakta fauba makhatana yum maduda leithaningba poktre. Mama bu uningbana masapamba do langtaknare. Ngihak fauba panthaba ngamda yamna thuna gari ama thodokladuna sakhina tharakhiba location adugi matung ina asum thokre. Loya su Tanusriga wari sanari. Tanusri hankiba kuire Delida. Sanariba wari ado fondani. Tanusri wangangda leiriba nupa adugi matawaduda talakladuna manu oina nganglai. Kaidore dada wagamta ngangdrade. Ngasidi ay karigumba mahangi. Sengna dum khumbiyo. Loya tapna nganglakle. Khumge. Nangi mafamda ngasi phauba aigi oiba maming machet ama phauba tadabra. Tharam lo hebasu khangi. Nangi nungsi jabi thawagi mabem adugi saktamga manaruba aigi iral oirani. Wahang nasimagi pakhum adu matangdi pamjai. Atay karisu pamjaba leichade. Loya ngahakde wanganglakde. Ngangdabadi yadabana nganglai. Nangna khangliba aduni. Thamoida takraba khana amagi mamibu irailai mutatpa yabra. Nungsibabu ngasina ma nungsige. Ayengna ma haiba leibra. Ima papungi khallagadi ay khangde. Aygi oinadi Shri nanga punsile punsemba ay pamde. Tanu thawai ado aduki matik nangaite. Fana kuirakle loinarakpa. Magi mafamdadi loyagi mami tarabani. Adubu nupa mahaki mafamdadi nungsi mami machet ama phauba tabiramdre. Tanuna aiso pakhum adu maktang pambani. Pare dada ngasina ikhuini ki aroiba wari sanab oirase. Kapningba do fazili. Matam khara to oina loinaraklabasu hui hodong phauba bukham amata da chakchaminarakpani. Ai dada nungsiyo haibadu madi haijaroi. Adubo dada gi chinbaldagi aigi asengba ming adu madi kaubiyo. Aigi ming Sri kaude. Aduga siyamasu khangbiyo. Pamdraba posak adudi hana na pamde haina haibiyo. Nang na pamdraba posak aduna nangwanda khoidara abadi potsak adu wagani. Loya khangi tanugi wahay ado kari haninglibano haiba. Tungi khallaga lohongbadi pame. Madu ay pamdi. Nagsibi yaudaba maridi ay pamdi. Pare dada nagsibi madugi damag kumfam dingtana lipiyo. Tamoy se China hinjindringay porok pa China kharase khangjilage. Fondo paiba ngamlaktre. Normal saduna wangang lambaduso ngamlaktre. Machindo mensinduna higikaplakle. Nagsiruba na wabani. Loinaruba na kainabani. Son kiba matik ado loya take. Phone ado tanuna kakre. Location adugi matungda lakpana lechul yaurakle yumjaw ado. Mana thorakpa gari ado mapana thamlamlaga manungda changlai. Aduga leplaga kauree. Kana leige? Mi leibro? Nupi ama mana ukiba phone adugi mamaida taba mami aduga chap manana. Mamangda leplaraba dudadi lechul masapumba chokthare.
Khantada chenkhatlakuna mamabu mathada chenna konduna kaplakle. Ima, nang matam masuk yam kuibase kaida legi ima. Nachana nangbu kayam nungsi khangdabra. Purnima khangba fawi matawado. Khanjane wakhalna mataw karamna magi leifum khangduna lakbano. Ma hingli haiba khangbano haiduna. Adubu amuksu karino khangdaba harauba maphawre. Wakhaldasu soli. Sadanba iki manakta sa nangna nakhongna thongna laklaba. Lichal kaptuna. Ima, nang kaigi ikaibu thadokuna chatlibano. Natraga nangbu atopa mina pharibra. Purnima khangdaba sajinaraduna. Nangbu kanano. Aidi niksingba ngamdre. Ima, nangna ibu taibangda khongda halakba mikupta. Imadi laikidra haina pabong na hairi. Adubo imadi nasisu leiri. Ima, ado pabong di mafamase thadokduna chatkre. Leichal lakliba kingliba phone ado takidre. Kingbadi lepte aduma kingjulae Purnima na. Bema phone do amukta di payudana nangbo. Leichal phone do paikhatlaga. Kaidorage? Sakhi pakhatna. Aina thakiba video do yengo. CCTV camera gi record ni. Nangi babung hatkiba numit aduda yaukiba chenakiba nupi ado nangi namane. Leichal thazada phone ado yam thuna yengli. Ubo fangle mamagi saktam ado. Makhoigi yum ado changba lambi adudagi hatho hatho makhutta idai bathang ama paiduna thokiba. Leichal magi hek manaktagi sorhollakpagi samin fanglakpada fatyang thorei. Purnima phone aduda makok adu nonthaduna yenglaga leiramle. Aima, nangdi loi khanglaboire. Kadaidagino khangda mai chinghanaba khulai aduna Leichal gi ngaksam aduda chinghankhre. Leichal masado choktharakduna leimaida tukhre. Purnima Leichal bu chingduna pusilaklaga punduna thamlare. Leichal wakhal mangbadi natte. Ima, ay nanggi nachani. Ay bu nungsidro. Pabong bu, karigi nangna. Nate, pabong na nangbu yam na nungsijabani. Yambong nga niso, imahabu ninglam gani. Purnima machabu nungsiba machet amata khangdaba amagi matawgom thawsada hairei. Napana ay gilambida yetlakpana hatpani. Adugane, nang nakhanglabanina ay haige taw. Lairaba napada lairubana ay kipunsi ase mangbani. Hiyay na nang bunugsiba saduna sokhanna buhat na riba duso. Ay namagi mapabu pabagini. Ha, adubo thoybi. Ay makhoygi lampamdre. Imabu nagsi hairabadine. Tapna Leichal gi mamay aduda nalai. Nang gining thiba saktam ase ay pami. Skin na se ay pami. Leichal mamabu warure. Ima, nang ginugsiba aduna ay ginugsijaba mahakpo nathaydo na lakpan ko. Nang di tukchal pikpi nasagita kanbi oiramlaba. Purnima thang aduna Leichal gi mamayda tapna nalai. Leichal mamathanta oiramlabadi mama mangonda nang napamliba potsak ase lauro haina pithopasu yabani. Adubu mahakna thagonduna loinariba malem ase uba phangdriba nganbagi khudol ado mangkhidra khanbana kizarei. Mamabu chairei. Ima, nang laure. Nasagita khanbada nang laure. Mipum khudingmak sagi lamchat amamamdi lotuna thuptuna leibani. Lamchat ado phazinduna phazaba lamchat na leiting hanbani. Adubo hinchabi gi saklona se phazindrabadi malem ase tumba tabani. Nasusisu nang nugsidra. Purnima yengsaludabana udabra. Hojiktada urakle. Adubo afaba mi ama saraktuna tamna hairei. Imagi bema, imana kedo nungda isusi busok haloy. Imagi dama nasana wasak sakhiba do ngaune. Makhoygi property natrabasu ichagi phazaraba skin na do namhada pirone. Leichal luna yamna luna mamabu yengke. Somdana kamdori loya wari mayam amatarakle. Nganbana Leichal bu inthokpagi aduda nata Leichal gi bibuk nungda mitamliba angang ado magi ni haiba adudani mana yamna sauribasi.
ꯑꯆꯧꯕꯗꯨꯅ ꯃꯁꯥꯗꯣ ꯐꯥꯊꯕ ꯉꯝꯗ ꯉꯥꯟꯕ ꯍꯣꯏꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯃꯅꯨꯡꯗ ꯒꯝꯒꯝ ꯆꯪꯁꯤꯜꯂꯛꯂꯒ "ꯃꯆꯧ, ꯇꯥꯃꯣꯗꯤ?" ꯔꯤꯅꯥ ꯀꯔꯤ ꯂꯩꯔꯕꯅꯣ ꯈꯟꯅ "ꯂꯣꯌꯥ, ꯅꯈꯣꯏ ꯇꯥꯃꯣꯗꯤ ꯊꯣꯛꯈꯤꯅꯦ?" ꯂꯣꯌꯥ ꯋꯥ ꯉꯥꯡꯅꯕ ꯃꯌꯥ ꯀꯥꯔꯛꯄꯒ ꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯔꯛꯂꯦ꯫ ꯂꯣꯌꯥ ꯄ꯭ꯔꯨꯞ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯟꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯉꯥꯟꯕꯁꯨ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯈꯔ ꯆꯦꯟꯊꯣꯛꯏ꯫ ꯌꯥꯝ ꯉꯛꯅ ꯉꯥꯟꯕ ꯌꯦꯡꯂꯛꯏ ꯂꯣꯌꯥ ꯁꯥꯎꯅ꯫ "ꯇꯨꯀꯠꯆꯩ ꯇꯥꯃꯣ, ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨꯗꯒꯤ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯇꯨꯀꯠꯆꯩ꯫ ꯏꯇꯩꯃꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯅꯆꯤꯟ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯄ ꯉꯝꯕ ꯅꯠꯇ꯭ꯔꯥ?" ꯉꯥꯟꯕ ꯋꯥꯍꯩ ꯑꯗꯨꯗꯅꯤ ꯍꯦꯟꯅ ꯁꯥꯎꯔꯛꯄ꯫ "ꯑꯁꯦꯡꯕꯗ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ. ꯁꯤꯗ ꯑꯩꯅ ꯑꯔꯥꯟꯕ ꯀꯔꯝꯕ ꯋꯥꯐꯝ ꯍꯥꯏꯈꯤꯕꯒꯦ? ꯏꯇꯩꯃꯅ ꯑꯩꯒꯤꯗꯃꯛ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯅ ꯆꯠꯈꯤꯒꯗꯕꯗꯒꯤ ꯉꯁꯤ ꯁꯤꯒꯤ ꯐꯤꯚꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯕꯅꯤ." ꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯂꯣꯌꯥꯅ꯫ "ꯏꯇꯩꯃꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ. ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯁꯣꯛꯍꯜꯂꯅꯨ. ꯃꯥꯅ ꯀꯞꯈꯤꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯎꯏ, ꯂꯣꯏꯅ ꯈꯪꯏ." ꯔꯤꯅꯥꯁꯨ ꯂꯣꯌꯥꯗ ꯁꯥꯎꯗꯦ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯆꯨꯝꯃꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯂꯣꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯑꯁꯦꯡꯕ ꯑꯔꯦꯞꯄ ꯑꯃ ꯈꯪꯗ꯭ꯔꯤꯉꯥꯏ ꯅꯪꯅ ꯏꯃꯧ ꯑꯁꯤꯕꯨ ꯀꯌꯥꯝ ꯋꯥꯍꯟꯕꯤꯔꯨꯔꯦ? ꯌꯦꯡꯉꯣ, ꯊꯥ 9 ꯑꯍꯤꯡ ꯀꯌꯥ ꯀꯞꯇꯨꯅ ꯂꯦꯜꯂꯛꯈꯤꯕ ꯅꯪꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯣ?" ꯉꯥꯟꯕ ꯀꯩꯝ ꯈꯨꯝꯂꯛꯇꯦ꯫ ꯃꯃꯥꯡꯗ ꯃꯈꯣꯡ ꯑꯗꯨ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯀꯥꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯅꯥꯅ "ꯏꯃꯧꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯑꯩꯗꯤ ꯉꯁꯤꯁꯦ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯎ ꯍꯩꯕ ꯌꯥꯗꯦꯗ." ꯉꯥꯟꯕ ꯃꯊꯛꯇ ꯒꯝꯒꯝ ꯀꯥꯈꯠꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯒꯝ ꯍꯥꯏꯗꯨꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯛꯂꯒ ꯃꯁꯥꯒꯤ ꯃꯁꯝꯗꯣ ꯑꯃꯨꯛꯇꯪ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯂꯥꯜꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯗꯥꯏꯔꯤ ꯑꯃꯁꯨ ꯏꯉꯥꯟ ꯉꯥꯟꯅ ꯇꯥꯔꯤ꯫ ꯉꯥꯟꯕ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯂꯒ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯆꯜꯒꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯨꯝꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯖꯔ ꯖꯔ ꯅꯥꯟꯊꯔꯛꯏ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤꯕꯒ ꯋꯥꯍꯩ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯗꯥꯏꯔꯤꯁꯦ ꯑꯩꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯏꯅꯕ ꯅꯠꯇꯦ, ꯐꯣꯇꯣ ꯀꯂꯦꯛ ꯇꯧꯁꯤꯟꯅꯕꯅꯦ." ꯄꯥꯈꯠꯂꯤ, ꯅꯨꯄꯥꯗꯣ ꯄꯥꯈꯠꯂꯤ꯫ ꯃꯈꯥ ꯇꯥꯅ ꯄꯥꯅꯤꯡꯉꯤ, ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯩ ꯑꯃ ꯏꯔꯝꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯏꯔꯝꯂꯦ ꯇꯦꯟꯇꯛꯄ ꯁꯩꯍꯧꯗꯣꯛ ꯑꯃ꯫ "ꯄꯥꯏꯔꯨꯗꯕ ꯀꯨꯏꯔꯦ ꯑꯩꯒꯤ ꯗꯥꯏꯔꯤ, ꯑꯗꯨꯕꯨ ꯆꯩꯅꯥꯁꯤꯅ ꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯟꯕꯅ, ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯗꯕꯅ ꯗꯥꯏꯔꯤ ꯅꯉꯣꯟꯗ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯔꯨꯞꯁꯨ ꯂꯩꯇꯦ, ꯋꯥꯔꯤ ꯇꯝꯐꯝꯁꯨ ꯅꯪꯅꯤ ꯑꯩꯒꯤ ꯃꯔꯨꯞ꯫